Yes. Manipurgi Manipurgi star amana sumang lilagi sumlaba phambak sida miyamda achoba romance ki dialogue natraga makhal makhal kya ki dialogue kya mangang dun miyamda pelen bi matung akhoi ki profession su nataba adubu chacharu ba akhoi ki kala oibani na isu masi mate di miyamda thogol tawdaba yade adna yam special oina haijabadagi hona birakpani thagachari Heramoti thongram anana thagachari ki sinjari ba asigi langban keithel ki mai kaidagi manga suba esei khudol tambi ko damak Heramoti ki damak myam hubak ahomam to covid damak pu esei sangma ki damak puning thawat bigani myam pram
ꯆꯔꯤ